लफू पाम्बीजिसु को इसिंग लोई थुमजल्लगा मैम निंगबि आई उचरके इसिंग लोई थुमजल्लगा सिजु सिबा हुजिके सीजन बहौरे मपान सिंगसे तु लफोय सिदा पाम्बी सिंगसे लोई nganjallगा लेरे हायतारे सिजु मथंग मथंग सिबा हौरे अदगी सोंगी सोंदे ले सिंगसे को आई पाम्बी खरा उचरके बको आई लफोय हौजरी सिंगसे यान बसु मैम यावरी थुmme मपान से इसिंगजे नकना लेरे बको तो इसिंगा समनारगा लेरे लोइना अदगी सिदा लेरे पाम्बी आई मथंग मथंग आईगी पाम्बी के हौरिनो हायदो मैम आई उचरके लफोय तु यामजु लफोय याले यावरी बको तो सिदासु लफोय यालिसे अदगी सिदासु लफोय यालुको अदगी असिदासु तो असी मनुंग से लफोय यावबनिको असिसु लफोय यावबने अदगी तो पाम्बी खुदिंगी हायतारेको अदगी सिदासु लफोय याले अदगी सि मनुंगसिदासु लफोयसे तो सिदासु लफोय यावरिको अदगी सिदासु लफोय यावरी मैम यंगिरो तो मथक्ता अदगी सोम मनुंगदा मैम आई उचरकेको मैम यंगिनसे तो मनुंगसिदा आदा उरिसेको मना हंगपान सिगी मनुंगदा लेरिसे असिसु लफोय कनो यालिबो ngaktaneबको अदु इसिंगजिना थुमजल्लेबो मैम तो थुमजल्लगा लोइनमक हुजिकसे आइगिसे पूरा लफू सिंगसे हिंबगी चांसेस से नेमगा लेरे हायतारे अदु सिदा लेसे सिसु लफोयसे तो नंग याम नेमना दम यानबनी हाइगिसे सि लफोय सिंगसे को तो सोमदा हायदरा अदै लेरि सोमदसु तो मनुंगसिदसु लफोयदी मैम यामे हाइगिसे यालिसे सि मनुंगसिदा तो आदा उरिसे को आई कोक्तोन देसे को सिजे तो सिजे मैम अदो सिगिसे उपाय लेते आइना सिदासु अनि अमसु लेरे तो मैं तो सिदासु अनि अमा लेरे अदगी सिदासु नेम तो सिदासु अमसु लेरि तो सिदासु अदगी सिदासु को सिदासु लेरि अदो सिगी मैम से इचनो मैम सिगी से लोइनमक थुमजल्ले हुजिकसे सिदा लेहौरिबा लफू मैम से हायतारे को अदो सि मैम से लोइना थुमजल्ले तो सि लेहौरि मैम से इसिंगसिना खंचाउ चाउसलागा हायतारे अदो हुजिकसे कनबा ngambra yenge haydana aije ngasiसे कनो तौद्रे करिंगबम त चथोक्तबिदा आइना सि ngaगी हाना लोइसलगे ना आइना होनजरकनी खाजनबजे हपा खाजनबसे तेने हपाना फेंसिंग तौसनबसे मसिजे आइ ngसाय आयुक्तगी तौबनी हुजु फावबो लोइद्रि अदो सिदा लैसे इसिंगी लेवल से कयाम नकना लेरगे मैम यंगितो मैम से त लेरे सिदा लेरे को सिसे सुमाइना लेरे अदगी सोमदा सोमदना तो सि लेवल से हुजिकसे चा मानरगा लेरे हायतारे अदुदुना खितंग खाहौद्रगदि खितंग टेक केयर लहौद्रगदि सुंसोय सोयदना फरक तागदबो मानबा अदुदुना आइगी फार्मगी हुजि अकोइबसे अपासे तंखाय अमदि चौराकपदी तंखाय अमदि लोइगदौरे हायबि यारे खाबसे अदु तंखाय अम हेना वाटली अदु खाबसे कमाइना लोइबदि ngamgadौबो मानदे ngasi अहिंसे नोंग चुसलागा ngasi अहिंसे मु नोंग चुसलागादि फरक तागदौबो माले वारसु वाना आई यारिमखै आई लोसनबा होनरगेना आई मयामदा ngahak potha kansida aigi farm sida leiriba condition je mayamda ai ucharakpani ado anse hujiki love kano sing tho mayam yim yusu sida leiriba lafu pambi jingse loina lafo yanba ngaktani boko charakna lafu pambi adum yame amani ahum mari manga taru tari nipan mapan tara tram fitran tram 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 pan kun kumati kun kun kumari kunga kun kun tare kun nipan kumapan kun tra jom te kun train thoi charakna lafoi pa lafu pambi se humpu humdram ki sang werom gane boko kungjan na hobo kari wodo lafoi ayan badana hujiki se asom de su leidi boko punna lafoi la u yan bata masing kano mu hen leba kun mu khare hen leram gane boko lafoi yaurga leba pambi ado hujik se loina thumjalle haitare sino me amaduna hantakki nong simadi aina mamangda aigi ising se kano torga siduoga yam aina aigi napi yelo karakpado aina kano tawdorena akhoi yamna thu matamda aina sanghalake habado aina sitoknaba ready tawringeida thau su muk thingjalle na tawbadagi aina thau se kitang hongtoraga kamagen khallingeida nong oina chu salakhreba
ꯅꯣꯡ ꯑꯣꯏꯅ ꯆꯨꯁꯤꯜꯂꯛꯑꯒ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯐꯤꯕꯝ ꯀꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯅꯥꯄꯤꯁꯤꯡꯁꯦ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯡꯍꯜꯂꯒ ꯊꯝꯕ ꯆꯥꯔꯥꯒꯤꯗꯃꯛꯇ ꯋꯥꯡꯍꯜꯂ ꯊꯝꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯂꯩꯔꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯑꯅꯦꯝꯕꯗ ꯑꯩꯅ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯃꯨꯛꯇꯒꯤ ꯈꯤꯇꯪꯒ ꯂꯤꯈꯠꯄ ꯖꯥꯠꯇꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯊꯨꯝꯖꯤꯜꯂꯒ ꯁꯤꯔꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯁꯤ ꯍꯟꯗꯛꯀꯤ ꯅꯣꯡꯁꯦ ꯍꯥꯡꯉꯀꯥꯟꯗ ꯑꯩꯁꯦ ꯄꯨꯔꯥ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯋꯥꯕ ꯑꯃ ꯁꯤꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯑꯩꯅ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯥ ꯑꯩꯒꯤꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯇꯧꯖꯔꯤꯕ ꯋꯥꯅ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩꯅ ꯊꯥꯔꯨꯔꯤꯕ ꯅꯥꯄꯤ ꯑꯗ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯌꯨꯠꯁꯤꯡ ꯈꯤꯇꯪ ꯃꯣꯇꯤꯚꯦꯠ ꯇꯧꯒꯦ ꯈꯜꯂꯒ ꯑꯩ ꯁꯦꯝꯖꯕ ꯑꯩꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝ ꯆꯥꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯅ ꯀꯪꯂꯩꯆꯥꯅ ꯃꯌꯥꯝꯗ ꯏꯀꯣꯛꯅꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤꯗ ꯂꯩꯔꯤꯕ ꯍꯞꯄꯥꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯝꯃꯒ ꯁꯤꯒꯤꯁꯤꯅ ꯑꯁꯣꯝꯗ ꯂꯐꯨ ꯍꯧꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗꯩꯁꯦ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯔꯕꯅꯦꯕ ꯍꯞꯄꯥꯁꯤ ꯇꯤꯡꯊꯣꯔꯛꯅꯕ ꯃꯔꯝꯁꯦ ꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯣꯝꯒꯤ ꯍꯜꯂꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯂꯥꯏꯚ ꯇꯧꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯗꯤ ꯂꯥꯏꯚ ꯇꯧꯕꯗꯣ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯛꯈ꯭ꯔꯕ ꯊꯥ ꯑꯃ ꯐꯥꯈ꯭ꯔꯕꯗꯣ ꯊꯥ ꯑꯃ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯒꯤꯗꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯁꯤꯒꯤ ꯅꯥꯄꯤꯁꯦꯀꯣ ꯃꯌꯥꯝꯇꯨ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩ ꯕꯨꯠ ꯁꯤꯗ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯑꯩ ꯃꯌꯥꯝꯅ ꯅꯥꯞ ꯇꯧꯖꯕꯗꯣꯀꯣ ꯑꯩ ꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯉꯁꯤꯁꯦ ꯇꯥꯡ 22 ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 10ꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 10ꯅꯤꯁꯤꯗ ꯊꯥ ꯑꯃꯒ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅ ꯑꯣꯛꯀꯤ ꯑꯗꯒꯤ ꯍꯥꯃꯦꯡꯒꯤꯀꯣ ꯑꯗꯒꯤ ꯉꯥꯒꯤ ꯑꯗꯨꯝ ꯁꯤ ꯂꯩꯁꯤꯡꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯁꯤ ꯄꯤꯖꯕꯤꯕꯀꯣ ꯑꯗꯨ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯥ ꯑꯅꯤ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥ ꯁꯟꯒꯤ ꯑꯃꯨꯛ ꯇꯥꯈ꯭ꯔꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯤꯁꯟꯈ꯭ꯔꯒꯗꯤꯀꯣ ꯑꯗꯨꯏꯁꯤꯅ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯉꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯪꯂꯩꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯁꯣꯝꯒꯤꯁꯤꯡꯁꯦ ꯁꯤꯗꯒꯤ ꯍꯞꯄꯥꯁꯦ ꯁꯤꯗ ꯍꯜꯂꯒ ꯂꯥꯛꯏꯁꯦꯀꯣ ꯁꯨꯃꯥꯏꯅ ꯍꯟꯒꯗꯣꯏꯅꯤ ꯄꯔꯦꯡ ꯁꯨꯃꯥꯏꯅ ꯑꯁꯣꯝꯒꯤ ꯂꯐꯨ ꯍꯧꯁꯤꯐꯥꯎ ꯍꯜꯒꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ